Paobitek High School Campus Rajniti gi Lalong Onthoknaba Laibak Thibani haina Minorities Students Association MSA-Manipur na Thibani Cheryl amana fongdorakli. MSA gi General Secretary CH Fayaz na kutyek piduna Thibani Cheryl asina hai sanglaba chahi English ngani kunithoi dagi English ngani kuntaruk yoraklaba fawbada Education Department na School Fagarhansi Mission Second Phase ki sentang makhada Paobitek High School sanaba order pikrabasu ngasi fawba thabakta onthokna lairakliba hanna yengdana lairiba Education Department gi thawong hakjin Lawi Chairakasida Hena Laibak Thiribadi School Asibu Semgat Saganamba Education Department order kaya thoktuna Thengkang Kayada Hairabasu School Asi Saba Yagani Yaroi Haiduna Chayet number Tokanduna Lautunaba Manba Mawangda Thamba Asinamaram Oiraga Minority Mahiroi Singda Kudong Chaba Kaya Manghanbani Hanagi Minister Ramadi MLA Aniki Marakta Yanadaba Mod Kenaba Work Order da Chummi Lali Haini Yetnaba School Saba Yani Yaroi Haina Lau Kongnaba Amadi Miam Tinba Mafamda Laibak Kiluchingba Oiramlaba Hanagi Minister Ramana Sizinakiba Wahaiwata Laibak Macha Tadaba Yamna Fazadaba Thawong Amani Education Department na Hiramasigi Matangda Tang Taba Wafam Ama Fawba Thamdana School Sahandana Namsinduna Thamba Asi Laibak Thibani Amadi Education Department bu Mathaw Masak Khangdabani Haidaba Ngamde Minorities na Namna Kundaba Mafam Asida Lairiba School Asina Minorities Singi Mahai Masing Tambada Achauba Ngaklaw Oigadoriba Mafam Amabu Manghananaba Honabigano Education Department gi Maikaidagi Hauzik Fawba Laikai Tahanbidana Thamba Madi Action Ama Fawba Laukataba Haiba Asi Minorities Singbu Hantaba Mityengga Yengba Manaba Mityeng Yengdabagi Thawong Amani Haina Laroidabagi Maram Laite Maram Asina Athubada Marik Chumba Order Thokpiduna Quality Laina School Sabiduna Mahairoi Sing Maram Chana Mahitamba Fanghallu School di Amanabu Sarabasu Akaiba Laite Athubada Government ki Maikaidagi Achumaran Laikai Tabiduna Mahairoi Singi Mahitamhanba Fanghallu School Fagarhansi Mission gi Kendra gi Chairman su Oibiriba MLA na School Fagarhansi Mission gi Makhada Paobitek High School da Thadarakliba Saint Pharmacy Atopa Mafamda Divert Tawkro Atopa Mafamda Utilize Tawkro haina Education Department na chi iramba asi Paobitek miyambu usitabani Minority singna namna kundaba mafam singbu thawsadaba amadi kaisu laitabo oina khanbagi thawong ni haina laroidabagi maram laite Mahairoi singda mahaitamba fanghanlu natrabadi miyamga loinana Mahairoi loop ama oina akanba mityeng changlagani hairi Gerald asina makata na hai School sabada Rajniti tawba yaroi MLA na Local Area Development Fund dagi school gi classroom khara sagi hairiba adu sabiyu masida athing mapiba laite aduga School Fagarhansi Mission gi work order paiduna lakliba singna School sabada su athing mapibiganu amadi School sana bagi lakpiriba singna su marik chumna order paiduna quality laina sabina ba hotnabiyu masagi lanai khara kana bagi khak khanbiganu makhatana School Campus asi Rajniti gi Lalbung Onthoknaba gi thawong chatharakanu karigumba makhatana chatharakpa tarabadi lamdam adugi Mahairoi sing amadi miyam punna akanba mawongda boycott tawbagi khongjang fawba changsilakani haina Gerald asina palli